पाउगी मिफम पांगथोकपा लोइरगा पाउमीसिंग लुपा चामा चामा येलकपदगे सेगाइरगा लंगसिनख्रे ngasi nungthil Manipur Democratic Front na Manipur Press Club ta pangthokpa paugi mifam amada paummising da lupa chama chama yelakpadage Imphal Times ki editor Khumuksam Ringku na thawong adu paummising bu usitaba utpani haiduna mangonda piragliba lupa chama du segaiduna paugi mifam pangthokliba Manipur Democratic Front ke lusing basing da langsinkhre haire hiram masigi matangda All Manipur Working Journalist Union ki President Wangkhemsa Samjai da Imphal Times ke editor Ringku na phongdorokpagi matungin ade paugi mifam adu pangthokpa hek loibaga Manipur Democratic Front ki lusing ba mawoiriba sapam samunga wahaiba miyo yasina paugi mifam adu da saruk yaba yaukhiba paumising da envelope amamam yelakhe khudakta envelope hangdoktuna yenglubada lupa chama zapi ama yauramkhe maduda paumising bo mamal piraga leiba yaba pau ihanba yabagi mawongda chatharakpa adubu yaningdaba utuna senpham adu segairaga langsilamkhi haire Editor Ringku na makatana phongdorokibade asigumba paumisingbu hantana yengba sel piraga pau ihanana bagi thawong manba thabak ase matungda muga na sathabidana ba amzugi maikaidagi thabak paikhat piyu haibasu phongdorokhe Private school kharana session hongnari base khudaktagi lepo KMWO ngasigi laingang na aphaba mahiroi puthokna bagi damak lokhalakpa thaurang ama oina 2023 ge academic session asi February phauba class tawna ba khangan kiba leirabasu thawai usitabagi mawongda Thoubal district ki manungsana leiba school khara new session 2023-24 hauramba thengnaba yaure masi khudaktagi lepiu haina KMWO Manipur gi publicity secretary Kajib ke cherola man haire cherola sina makhatari bade asigumba thawong asi tawdanaba hana lup asigi maikaidage Manipur da leiba mahiloisang khudingmakta media gi thongda khangan khiba leikrabane Thoubal gi school amana government ki order ngaktraga mahiloisang pumnamak mangthokpagi thawong lepkadabani haire ain gi matunginna Hemanta Kumar bo police station da saman tawbane SP Imphal East Sanalaibak Pause gi editor Hemanta Kumar ningombana local TV channel amagi khana nainabagi program da Manipur laingang na paikhaliba war on drug campaign gi matang da wangang bada Manipur police ki moral hanthana ba made pungning thawattabagi damak editor Hemanta Kumar ningomba bo police station da saman tawbani haina Imphal East district ki SP na press ta thadorok pa cherola man haire cherola sina makata na hairi bade Manipur laingak na Manipur ase drug ki state ama ohendana ba paikhalakliba war on drug asibo mai paganana ba Manipur police na angamba thakta thabak paikhat le asigumba tanja asida editor Hemanta Kumar ningomba na war on drug ki policy da sapu pi ba yaba masung Manipur police department ki moral hanthagada ba made pungning thagwal oidaba mawongda wangang khi haina SP na press ta thadorok pacherola sina haire loina na editor Hemanta Kumar na phongdoki bo wapam aduge achumsum da khangdok na bagi damakta ain gi matungina Hemanta Kumar bo police station da saman tawkhibani haina cherola sina haire aroi bada tabi ri bapum namak po thagachare